ꯐꯥꯈꯤꯕ ꯅꯥꯒꯥ ꯇꯔꯨꯛ ꯊꯥꯗꯣꯛꯅꯕ ꯗꯤꯃꯥꯟꯗ ꯃꯩꯇꯩꯒ ꯅꯥꯒꯥꯒ ꯄꯨꯜꯂꯒ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯚꯤꯂꯦꯖꯇ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯈꯨꯠꯁꯝꯅꯔꯒ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯀꯧꯕ꯭ꯔꯨ ꯔꯦꯟꯖ ꯅꯥꯒꯥ ꯋꯤꯃꯦꯟ ꯌꯨꯅꯤꯌꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯗ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ, ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯑꯇꯩ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯒꯤ ꯃꯤꯍꯨꯠꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯦ 19ꯗ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯥꯗꯣꯛꯍꯟꯅꯕ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯄꯥꯁꯇꯔ ꯀꯦꯟꯄꯤꯕꯥꯎ, ꯔꯦꯚꯔꯦꯟ ꯃꯥꯅꯨ, ꯐꯦꯟꯔꯣꯡꯋꯤꯕꯧ, ꯐꯦꯟꯔꯤ ꯂꯤꯟꯕꯧ, ꯗꯤꯂꯤꯞ ꯑꯃꯁꯨꯡ ꯀꯥꯂꯤꯋꯥꯕꯧꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯒꯥ ꯃꯤꯆꯝ 14ꯗꯤ ꯉꯔꯥꯡ ꯑꯌꯨꯛ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ CSOꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯑꯁꯥꯡ ꯀꯁꯥꯔꯅ ꯍꯥꯏ ꯄꯥꯁꯇꯔ ꯑꯅꯤ ꯌꯥꯎꯅ ꯃꯤꯆꯝ ꯀꯌꯥ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯧꯔꯥꯡ ꯑꯃꯠꯇ ꯂꯧꯈꯠꯂꯛꯇ꯭ꯔꯤꯕꯁꯤ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝꯁꯤꯡ ꯑꯗꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯆꯝꯁꯤꯡ ꯑꯗꯨ ꯊꯣꯛꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯍꯥꯟꯅꯗꯒꯤ ꯆꯔꯥꯡꯅꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯦꯟꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯈꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯁ꯭ꯄꯣꯛꯁꯄꯥꯔꯁꯟ ꯅꯍꯥꯀꯨꯝ ꯁꯥꯟꯇꯅꯁꯨ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝ ꯊꯥꯗꯣꯛꯍꯟꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯒꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯦꯝꯕꯨꯁꯇ ꯂꯩꯈꯤꯗ꯭ꯔꯕ ꯆꯔꯆ ꯂꯤꯗꯔ 3 ꯑꯗꯨ ꯊꯥꯗꯧ ꯉꯥꯛꯇꯅꯤ, ꯀꯨꯀꯤ ꯅꯠꯇꯦ ꯍꯥꯏꯅ ꯊꯥꯗꯧ ꯏꯟꯄꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯃꯦ 19ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯠꯖꯤꯝ ꯈꯨꯜ ꯃꯌꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯑꯦꯝꯕꯨꯁꯇ ꯂꯩꯈꯤꯗ꯭ꯔꯕ ꯆꯔꯆ ꯂꯤꯗꯔ 3 ꯑꯗꯨ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ, ꯀꯨꯀꯤ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯈꯣꯏꯕꯨ ꯀꯨꯀꯤ ꯍꯥꯏꯅ ꯂꯥꯟꯅ ꯃꯁꯛ ꯇꯥꯛꯂꯤꯕꯗꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯕꯅ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯊꯥꯗꯧ ꯆꯔꯆ ꯂꯤꯗꯔ 3 ꯍꯥꯠꯈꯤꯕ ꯑꯗꯨꯒ 5ꯅ ꯁꯣꯛꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯃꯤꯗꯤꯌꯥ ꯁꯦꯛꯁꯟ ꯈꯔ ꯑꯃꯁꯨꯡ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯀꯨꯀꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯄ ꯑꯁꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯍꯦꯟꯅ ꯆꯩꯅꯥ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯍꯜꯂꯦ꯫ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨ ꯀꯨꯀꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅ ꯊꯥꯗꯧ ꯃꯤꯌꯥꯝꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯗꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯅꯕ ꯑꯃꯗꯤ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯧ ꯍꯥꯏꯅ ꯁꯛꯈꯪꯕꯤꯅꯕ ꯑꯥꯄꯤꯜ ꯇꯧꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯨꯀꯤ ꯅꯠꯇ꯭ꯔꯒ ꯊꯥꯗꯧ ꯀꯨꯀꯤ ꯅꯠꯇꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯆꯔꯆ ꯂꯤꯗꯔ 3 ꯑꯗꯨ ꯊꯥꯗꯧ ꯏꯟꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯧ ꯃꯥꯔꯆꯔꯁ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤ ꯒ꯭ꯔꯨꯞ ꯈꯔꯅ ꯄꯣꯂꯤꯇꯤꯁꯥꯏꯖ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯃꯁꯨꯡ ꯊꯥꯗꯧ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯁꯨꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯦꯐꯤꯌꯔꯁꯇ ꯈꯨꯠ ꯊꯤꯡꯖꯤꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯍꯥꯏꯔꯤꯕꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯇꯦꯟꯁꯟ ꯋꯥꯡꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯍꯨꯔꯥꯟꯕ 2 ꯐꯥꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯁꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯤꯡꯀꯥ ꯂꯣꯛ ꯔꯥꯝꯐꯥꯏ ꯇꯥꯡꯈꯨꯜ ꯚꯤꯂꯦꯖꯇ ꯂꯩꯕ ꯕꯦꯅꯤ ꯑꯦꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯗꯨꯀꯥꯟꯒꯤ ꯌꯥꯝꯂꯕ ꯄꯣꯠꯆꯩꯁꯤꯡ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯝꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 2 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯔꯦ꯫ ꯃꯤꯑꯣꯏ 2 ꯑꯁꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯛꯂꯒ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯥꯏꯃꯁꯤꯡꯗꯒꯤ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ MLA ꯅꯨꯔ ꯍꯥꯁꯟꯅ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯊꯣꯛꯄꯒꯤ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯕ ꯃꯇꯨꯡ ꯈꯦꯇ꯭ꯔꯤꯒꯥꯎ ꯅꯨꯄꯤ ꯂꯝꯖꯤꯡꯂꯨꯞꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯃꯁꯤ ꯈꯨꯗꯛꯇ ꯊꯤꯡꯖꯤꯟꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯃ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ 3 ꯊꯣꯛꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯃꯤꯇꯩ, ꯅꯥꯒꯥ, ꯀꯨꯀꯤ ꯍꯥꯟꯅ ꯍꯜꯂꯛꯄꯅꯤ꯫ ꯃꯤꯇꯩ ꯃꯁꯦꯟ, ꯅꯥꯒꯥ ꯃꯁꯦꯟ ꯌꯥꯅꯍꯟꯗꯅꯕ ꯁꯔꯧ ꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ YK ꯙꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ 3 ꯊꯣꯛꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯃꯤꯇꯩ, ꯅꯥꯒꯥ, ꯀꯨꯀꯤ ꯍꯥꯟꯅ ꯍꯜꯂꯛꯄꯅꯤ꯫ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯃꯤꯇꯩ ꯃꯁꯦꯜ, ꯅꯥꯒꯥ ꯃꯁꯦꯜ ꯑꯃꯨꯛ ꯌꯥꯅꯍꯟꯗꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯁꯔꯧ ꯁꯤꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯍꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ YK ꯙꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯎꯔꯤꯄꯣꯛ ꯄꯣꯂꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯩꯔꯥꯁꯪꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯀ꯭ꯂꯕ ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧ, ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯈꯨꯗꯛꯇ ꯂꯦꯞꯄꯨ, ꯌꯦꯜꯍꯧꯃꯤ ꯃꯨꯠꯊꯠꯅꯕ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯕ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯕꯗ YK ꯙꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯍꯟꯗꯛꯅ ꯑꯃꯨꯛ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯊꯣꯛꯍꯜꯂꯛꯂꯤ꯫ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ
vested interest thabak tauba narco terrorist singbu sijanare samjaraba miyam asibu amaga amaga nuksinahandaba kanglu phurup sing asigi marakta apunbagi saktam adu thugainaba India langak na honare proxy war sathaduna Manipur gi apunbagi mapangal si khaibung tahale kanglu phurup nuksinahandaba asidagi hendokpuna phurup manugi miyosing adu amu khana hanbagi phibam phawba lakpa yari haike mana haining tamba talib sing amadi Manipur gi apunbagi mapangal si asuki matik kanbana Manipur thugai ba habising amloi haiba India langak na sukhange maduna maram oireka ning tamba talib kangbu sing loisen bu hona ba amadi Manipur bu saruk kaya thona thohan ba sina yekna ba singi pandam amane asigumba hantaba thake lebak thugai bagi chatharagli ba thong asidagi ekoina ngak thoknaba hona hodrabadi yekna ba sing thengnabada awaba oigane British na chatharamba mallaba divide and rule policy sina Manipur thugai ba oithokloi yekna bagi thong sibu thengnanaba lamdamasda leiba phuruk khudima amatoina punsin minaduna proxy army sing asi takthokpa amade India langa ki ka henba sing asi lepna ba hona minase haike IM na eke nonganba hat khibagi case da NIA case lokalu yadabagi mayok ta chatharakpa wayal da Manipur langang na affidavit file tawgadore ngasidagi na chahi ahum henbagi mamang February 12 2023 da kangpo PPS ka kilometer ahum lom da maklap na ba changobungi mafam amada kwakaitel konjeng lekai dagi akoijam nonganba kobo pakhang ama NSN IM gi kadar kharan hat laga thamlam khiba thodoki case kangpo PPS na lokalabasu laikhidrabagi apokpi na case ase NIA da khusinabi haina matamatugi Manipur langakta haijabadagi March 19 2023 da Commissioner Home na Home Ministry da ibiserol ama thaduna thaudoski case NIA da sinabi haijakrabasu agency asina case lokhatre haiduna High Court of Manipur da file torokpa wakat ke wail makha tan sathare wakat ase laikhidrabagi apokpi eke Santibala Sahi Homodraga Tadet Mapuroiba Laikhidraba Eke Langam na petitioner Oiduna Home Ministry gi Secretary Manipur Langa ki Commissioner Home Amasung NIA gi Director bu Respondent sing Oihalaga file Torokibani Hari Laikhidraba gi Apokpina petitioner Oiduna file Torokpa WPC number 631 of 2024 gi Makataba well Thasigi Taraum Toida Justice A Bimol gi bench na Lokhat ki Court na matter si lokhalakpada Advocate Ravi Chandrana access tawraga petitioner gi maikaida Senior Counsel khaide manina lep ki haire Respondent number 1 amasung 3 oiriba Ministry of Home Affairs ki Secretary amasung NIA gi maikaida lepa Counsel yauna Respondent number 2 oiriba Commissioner Home gi mahut sinba Counsel su court ta saruvyake Hauzu Pawba Chatharagliba wakada sigi while the respondent number 1 amasung 3 gi maikaida gi di makhogi oiba counter affidavit sing court ta submit tawrakhle respondent number 2 gi maikaida lepa government advocate na Commissioner Home dagi su comment instruction sing phangle amasung hariba sing asi court ta counter affidavit oina file tawraknabagi sayol ani gi oiba aroiba khudong chaba ama pibiyo haijarakhe Lenga ki Commissioner Home ki mahut sinba government advocate ki prayer asi court na su yaraduna matam pi ki bagaluna na petition na sigi makhataba while mathang thagi manga da chathanaba lepke panba yabudi wakara sigi respondent ahung ki manungda ama oiliba NIA gi maikaidagi di Ministry of Home Affairs na formal direction amasung order piraktrabadi show moto da case ama lokhatuna investigation sathaba ngamde agency asidi leba asigi sovereignty da singnaduna national security ka hannaba amasung terror activity sing satharakpada case lokhatuna thijinaba linkiba agency ni hana phongdora khrabane maramasna eke nongan babu mi hathina hatkibagi thawdo sida NSN IM gi kadar sing senai haba wafam leibana thawdo asigi matang da kangpo PPS na lokhatba case ase NIA da transport tawbiyo haijakiba lenga ki Commissioner Home gi maikaidagi counter affidavit file torokna bagi damak sayol anigi matam lawkhiba sigi matungina affidavit asi file toroklabadi thawdo asigi case NIA na lokhatpa natraga lokhatabagi matang da lekhai ama khangba ngamnaba yari hari Chandel da lupa lak lising amaga samapan maudra taret hena lokthokraga lambi semdaba amasung loisendabagi wathok lakle High Court ki order indabadagi Union Ministry State Official ahom amasung contractor ahongi mathakta contempt petition file torokle hari Chandel district ta PMGSY gi tongan package singi makhada lambi mari sianuna ba mathang sena lupa lakh 714.64
lupa lakh 593.83 lupa lakh 350.87 amasung lupa lakh 338.53 sanction tawrba matung senpham sing asibu lambi sing asi semgatnabagi damak lokthokraga semba haudaba amasung hauragana loisindaba yaure haiduna High Court of Manipur da haukiba kumja 2024 da sandel gi khunja singna PIL number at of 2024 amasung masiga loinana MC PIL number 26 of 2025 file toropadagi court na thabak sing asi loisengadaba matam hendokrabasu sangto handana mapung phana loisenaba pi kiba direction thabak ta onthoktre haiduna marilenaba ministry state lenga ke officials sing amasung contractor ahongi mathakta contempt petition ama file torakle hari contempt petition asi Sandel district ki lamphau saru village dagi TS Learning Anarjay Contractor Apopo TS Command Sing Amasung Lamung Village dagi single Larson Sahini Pumanga Apopo single ball tung petitioner sing oiduna file torokpane contempt petition asigi official respondent Sing the Ministry of Rural Development ki Joint Secretary Aditi Singh IAS Manipur ki Principal Secretary Kamistar Secretary IDNPR Suman Singh IAS Rural Development and Panchayati Raj ki Director K SS Umanan amasung Rural Engineering Department MSRRDA ki Chief Engineer EO Tembane aduga contractor singna kyamge awang lekai dagi Longjam Ramesh Meitei Laifam Khunau me lekai dagi Konsam ina khunba Meitei amsung sangakphom gi Pawmai colony dagi MN Pabaini makhoi homak special class contractor sing ne hari petitioner ki council na tarokpa submission sing court na tabagal na lambi sing asi sahi sigi March 13 phawbada loisenaba direction pikrabasu loisendra haibadagi contempt petition asi file tarokpani haina lawraduna court ki maikai ki ministry ki official ama Manipur nga ki official ahum amasung contractor ahum punna respondent marida mathang thagi tara phawbagi manungda pakhum pirakadaba noticing issue tawkhibani hari SIR Pangthok naba political party singi mifam hwkhre hari official singi training May 20 dagi haunaba thorang hwkhre Manipur gi electoral roll SIR special intensive revision gi qualifying date asi sahi asi July amada lep ki bagaloinana Chief Electoral Officer Manipur na ngarang thadorokpa cherol amagi matungina Manipur da electoral roll SIR pangthok nabagi damak political party singi mifam ama heldaleba CEO gi conference hall da pangthok naba sem sakhibane Famas the status ladiba political parties singi miut amamam tharak na bakha hale political parties sing the eva zero adugi matungina status gi electoral roll SIR gi thabak hauna bagi damak thorang tawre sijinaga daba officers sing training piba amasung mathau taba documents sing number gi thaba si thas gi kundagi kumapan phawba pangthokani hare Thasigi kuntra dagi hauraga BLO na yumthong khuding sangdona electoral revision pangthokpa haugani yumthong khuding sangdona pangthokpadoriba electoral revision gi thaba si June kungani panda loisingani numina sida polling station rationalization gi thabak su pangthokani hare Pamdaba thaudok thoktanaba thaurang lengak na lokhalo haina phongdorakhre kangpokpi amadi None district ki tungan ba mafam anida haukhiba yumsakaisa numitta thokhiba laibaktiba thaudok sing aduga manaba thaudok makhatana thoktanaba lengakna kanba thaurang lokhalo phajinkiba sing thadoknaba honabiyo haina People's Movement for Peace and Development Manipur PMF-PDM ki convener Singamayom SM Jalana phongdokhre Meitei Naga amadi Pangal Phurup ki miyoi singna punsinduna semkhiba PMF-PDM na sinduna ngarang Imphal da Jalarong Union ki office da pangthokhiba pawmi singa unabada PMF-PDM ki convener Singamayom Jalan hai thasigi haukhiba tarawndoi da Kangpokpi district ki mafam amada masakhangdaba singna ambush toroktuna church ki leader luchingba ahum hatkhiba amadi miyoi kya sopan nanghankhiba loinana haiba numit asimaki numidang da None district ki Jaujang tek maya da masakhangdaba singna ambush toroktuna miyoi ama hatlaga miyoi ani sohan khiba thaudok asimak yamna laibak thibane manaba makhal ki thaudok sing makha tana thoktana balegak na lokotpam thokpa kan makhong thang lokot piu haina paladuna thaudo asigi matung tarakpada phurup ani gi miyoi singna bisam miyam ki aphajenduna thamkiba si atena matang gi manung da thadorakna ba hona biyo status si hana dagi hauna mai chaktuna leiringe jerakta anobu mayon amada irang tholakpa simak yamna laibak thibane haba wafam thamladuna tongan da phurup ki miyoi singna pukning phatharaga makha tana pamdaba thaudo
ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯍꯣꯠꯅꯁꯦ ꯐꯥꯖꯤꯟꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯈꯔ ꯊꯥꯗꯣꯔꯛꯄ ꯑꯁꯤ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯋꯥꯠꯍꯧꯔꯤꯕꯁꯤꯡꯁꯨ ꯊꯥꯗꯣꯛꯄꯤꯔꯛꯎ ꯃꯤꯍꯥꯠꯄꯁꯤꯡꯅ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯦꯝ ꯑꯃꯠꯇ ꯇꯧꯗꯕ ꯑꯁꯤꯃꯛ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯅꯤ ꯑꯃꯗꯤ ꯂꯨꯞ ꯀꯌꯥꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯛꯄ ꯑꯁꯤꯃꯛ ꯊꯥꯒꯠꯂꯤ ꯍꯥꯏꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕꯁꯤꯡ ꯂꯩꯉꯥꯛꯅ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯂꯩꯉꯥꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯃꯇꯝ ꯆꯥꯅ ꯂꯧꯗꯕꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯜꯂꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯌꯨ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯈꯣꯡꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯐꯪꯍꯟꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯣꯠꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯊꯥꯗꯣꯛꯇꯅ ꯂꯩꯔꯤꯕꯁꯤꯡ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯎꯠꯀꯗꯕꯅꯤ ꯈꯨꯗꯛꯇ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯀꯨꯀꯤ ꯈꯨꯟꯗꯒꯤ ꯃꯦ 12ꯒꯤ ꯑꯌꯨꯛ ꯄꯨꯡ 10:45 ꯔꯣꯝ ꯇꯥꯕꯗ ꯀꯣꯠꯖꯤꯝ ꯑꯃꯁꯨꯡ ꯀꯣꯠꯂꯦꯟꯒꯤ ꯃꯔꯛꯇ ꯆꯠꯊꯔꯛꯈꯤꯕ ꯑꯦꯝꯕꯨꯁꯇ ꯆꯔꯆ ꯂꯨꯆꯤꯡꯕ 3 ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯂꯤꯌꯥꯡꯃꯥꯏ ꯅꯥꯒꯥ ꯃꯤꯑꯣꯏ 19 ꯒꯥꯔꯤ 4 ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯊꯥꯗꯣꯛꯇꯅ ꯂꯩꯔꯤꯕꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯗꯨꯅ ꯎꯠꯅꯕ ꯗꯤꯃꯥꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯈꯨꯗꯛꯇ ꯊꯥꯗꯣꯛꯅꯕ ꯗꯤꯃꯥꯟ ꯇꯧꯔꯤ ꯈꯥꯅꯨꯏ ꯊꯣꯠꯈꯣꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯦ 14ꯗ ꯀꯣꯟꯁꯥꯈꯨꯜ ꯚꯤꯂꯦꯖꯀꯤ ꯆꯤꯌꯔꯃꯦꯟꯅ ꯋꯥꯀꯠꯈꯤꯕ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯔꯣꯝ ꯇꯥꯕꯗ ꯀꯦꯊꯣꯂꯤꯛ ꯁꯦꯂꯦꯁꯤꯌꯥꯟ ꯕ꯭ꯔꯗꯔ ꯑꯅꯤꯁꯨ ꯗꯣꯟ ꯕꯣꯁꯀꯣ ꯏꯝꯐꯥꯜꯗꯒꯤ ꯖꯣꯟ ꯕꯣꯁꯀꯣ ꯃꯔꯥꯝꯗ ꯆꯠꯈꯤꯕꯒꯤ ꯂꯝꯕꯤꯗ ꯁꯄꯔꯃꯤꯅꯥ ꯃꯅꯥꯛꯇꯒꯤ ꯐꯥꯖꯤꯟꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯥꯐꯧ ꯀꯨꯀꯤ ꯈꯨꯟꯗꯒꯤ ꯀꯨꯀꯤ ꯀꯨꯂꯨꯝꯗꯣꯏꯁꯨ ꯅꯥꯒꯥ ꯒ꯭ꯔꯨꯞꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯉꯔꯥꯡ ꯀꯣꯟꯁꯥꯈꯨꯜꯒꯤ ꯃꯤꯑꯣꯏ 12ꯗꯤ ꯊꯥꯗꯣꯔꯛꯇꯨꯅ ꯃꯈꯥꯟ ꯈꯨꯟꯗ ꯊꯨꯡꯂꯔꯦ ꯍꯧꯖꯤꯛ ꯅꯨꯄꯥ 6 ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯅꯕ ꯚꯤꯗꯤꯑꯣ ꯀꯣꯜ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡꯅꯆꯤꯡꯕ ꯎꯠꯅꯕ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯐꯪꯗꯦ ꯍꯥꯏꯔꯤ ꯑꯁꯤꯒꯨꯝꯕ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯆꯤꯡꯅꯕ ꯍꯦꯟꯒꯠꯍꯜꯂꯦ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯚꯤꯗꯤꯑꯣ ꯀꯣꯜ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯃꯈꯣꯏ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯡ ꯈꯨꯗꯛꯇ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯔꯥꯡ ꯑꯁꯤꯗ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ ꯃꯤ ꯐꯥꯕ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯁꯨ ꯀꯦꯝꯞꯁꯤꯡ ꯑꯁꯤ ꯃꯤ ꯐꯥꯔꯒ ꯊꯝꯅꯕ ꯀꯤꯗꯅꯦꯄꯤꯡ ꯁ꯭ꯇꯦꯁꯟ ꯑꯣꯏꯍꯜꯂꯣꯏꯗꯕꯅꯤ ꯃꯁꯤ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯕꯅꯤ ꯂꯣꯏꯅꯅ ꯁꯨ ꯂꯧꯊꯣꯛꯀꯗꯕꯅꯤ ꯀꯣꯟꯁꯥꯈꯨꯜ ꯑꯃꯁꯨꯡ ꯅꯥꯒꯥ ꯈꯨꯟꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯗꯨꯅ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯁ꯭ꯇꯦꯠꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯔꯤ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯤꯔꯦ ꯍꯥꯏꯔꯤ ꯍꯟꯗꯛꯇ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯕ ꯄꯣꯟꯗꯥ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠꯀꯤ ꯃꯔꯛꯀꯤ ꯃꯤꯈꯜꯗ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯒꯋꯥ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯀꯦꯇꯟ ꯕꯔꯇꯤꯀꯔ ꯂꯤꯟꯅ ꯆꯤꯛꯄꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯕꯔꯇꯤꯀꯔ ꯆꯍꯤ 39 ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯔꯅꯥꯇꯀꯥꯒꯤ ꯗꯟꯗꯂꯤ ꯈꯨꯟꯗ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯊꯧꯗꯣꯛꯇꯨ ꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯕꯔꯇꯤꯀꯔ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔꯒꯤꯗꯃꯛ ꯒꯋꯥ ꯀꯔꯅꯥꯇꯀꯥ ꯕꯣꯔꯗꯔꯗ ꯂꯩꯕ ꯀꯔꯃꯥꯜ ꯒꯥꯠꯇ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯨꯕꯗ ꯂꯤꯟ ꯑꯃꯅ ꯆꯤꯛꯈꯤꯕꯅꯤ ꯈꯨꯗꯛꯇ ꯃꯍꯥꯛ ꯒꯋꯥꯂꯤ ꯙꯔꯃꯟꯗꯣꯔꯥꯗ ꯂꯩꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯄꯨꯈꯠꯈꯤ ꯑꯗꯨꯕꯨ ꯁꯤꯅ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯗꯥꯛꯇꯔꯁꯤꯡꯅ ꯂꯥꯎꯊꯣꯛꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯦ ꯄꯟꯕ ꯌꯥꯕꯗꯤ ꯕꯔꯇꯤꯀꯔ ꯄꯣꯟꯗꯥ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠꯀꯤ ꯃꯔꯛꯀꯤ ꯃꯤꯈꯜꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯃꯅ ꯃꯔꯛꯀꯤ ꯃꯤꯈꯜ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ ꯌꯨꯝꯊꯛ ꯅꯤꯡꯈꯥꯏꯕꯗ ꯏꯃꯨꯡ ꯑꯃꯒꯤ 4 ꯁꯤꯔꯦ ꯍꯥꯏꯔꯤ ꯀꯔꯅꯥꯇꯀꯥꯒꯤ ꯕꯤꯖꯌꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯍꯤ ꯌꯥꯝꯂꯕ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯊꯛ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯑꯉꯥꯡ 2 ꯌꯥꯎꯅ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 4 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯄ ꯃꯇꯨꯡꯏꯟꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯕꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯕꯤꯖꯌꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯂꯥꯃꯦꯂꯥ ꯇꯥꯂꯨꯀꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯣꯔꯥꯇꯥꯒꯤ ꯈꯨꯟꯗ ꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛ ꯅꯤꯡꯈꯥꯏꯔꯛꯄꯗꯨꯗ ꯒꯨꯔꯅꯥꯠ ꯕꯔꯗꯤꯒꯦꯔꯥ ꯆꯍꯤ 35 ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯖ꯭ꯌꯣꯇꯤ ꯕꯔꯗꯤꯒꯦꯔꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ 2 ꯀꯂꯥꯃꯥ ꯕꯔꯗꯤꯒꯦꯔꯥ ꯆꯍꯤ 12 ꯑꯃꯁꯨꯡ ꯀꯤꯔꯇꯤ ꯕꯔꯗꯤꯒꯦꯔꯥ ꯆꯍꯤ 9 ꯈꯨꯗꯛꯇ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ